Keithel pumbada ima Keithel na phawri nupa kar yanjile faung tai adu amta yengi taw matam amada si sabada thamamba dukan phangudaba yawe hai makoi singu piona lisap pi hai madura nupa gi lisu yawe Khwairamband ima Keithel mathakta sariba dukan sing asigi matangda High Court ki amadi ima Keithel gi masakka sayet na balaibana dukal sing ase hatuna piba amadi phamba hobagi wafam leitri haina Mahud Minister Yengsinkhre phongdokre Khwairamband ima Keithel da Minister masamuk laktuna haktheng na yingsinbaga loinana Keithel ima singi awat apasu hangkre Maduda imoinu Keithel gi nakanda sariba two-wheeler parking atubada loisinaba khangalam khibaga loinana hanadagi tapnaduna lakpa Keithel ahumgi lupsing oiriba Khwairamband imoinu ima Keithel saktam kanbalup Khwairamband Leimarel Sidabi ima Keithel lupki lukmai selup amadi Khwairamband Phawoibi ima Keithel Vendors Welfare Union gi office su pinanaba minister na mari leinaba miyoi singda khangalamki loinana Keithel ahum asigi leiriba solaba ima singi khalaga Keithel ahum maki mobile toilet amadi SBI ATM butsu thamnanaba khangalamki Yengsinkhre aduda paumi singna hangba wahangi paukum piraduna minister na phongdokkibada Lengak asi mathang manaw naina lakpo aibana Keithel mathakta sariba dukan sing asi gyan tade sadi saramle adubu karamna yengani haiba khangdri maramdi dukan sing asigi maramda High Court ki sayet naba kaya amasu leiri dukan sing asiga mari leinaba officer singna haibe gi matungina Keithel asi sabada hana phamamba yawbu singi list da dukan sing asida phamamnaba pirakpada nupa gi lisu yawi hairi adubu ima Keithel asidadi nupa sangba yaroi haiki mahang hai court po honor togdi haibadu court ki leiriba warol asiga Keithel asigi leijariba masak asiga tayonaba oibana dukan sing asi miyamda hatu piba amadi phambagi wafam leitri adubu piba taragasu maram sana pigani haiki khongset aduda Keithel number 3 Phawoibi ima Keithel gi steer makhongda phamjan basing khudakta lokthoknaba minister na IMC gi aroda khangalam khibaga loinana Keithel asida nupa amatta phamba uhandanaba hodau hainasu pauktak piramki maroina malemda ima Keithel haina nupi singtagi oibagi damak phawriba asida nupa khara phamjale haibagi pau tabadagi yengsinba asi lakpane haiki Keithel pumbada ima Keithel na phawri nupa kar yanjile faung tai adu amta yengi taw lottery system tawi ai biba taragadi maram chana pigani adu document udre aigi officer karna haibda High Court na matam amada si sabada thamamba dukan phangudaba yawe hai makoi singu piona lisap pi hai madura nupa gi lisu yawe so ima Keithel nupa sang gi yaroi na ai court ki potu contradictory ai court to honor to gi haibra taba ko ima Keithel sensitive to ga leibo honor to contradictory hoina basi hatu na pitok pisingi wa to na leibo man